मसीगी मतुंगदगी सिलैबदी लमजिंगबीबु इग्नोर तौब हौरकले कायख्रब थमोइबु समजिनबिरंबा मांख्रब नुक्सिबबु नौहौनना इनोट हापिखिबना महाकना फना इग्नोर तौरबसु थमोइ महाकना थिंगबदौना तौई अदुबु हानगुम फागी जुगाई तौदुना हराव हराव लोइनबदुमदी मांख्रे मतमगी खोंगचतना असुम चटखिबना महाक ऑफिस अमगी डायरेक्टर फमसु पाइख्रे ऑफिसता थबक मयामदुना एंगेज तौखिबना महाक लमजिंगबीगा पाव फाउनखिद्रे फाउनरबसु तांगना फाउनै सिलैबगी साजत असी यौना होंगलकपसिदा लमजिंगबी तसेंगना लेफम खंगलक्त्रे महाकपु हुंदोकपिरमगद्रा हाइदुना मिपाइबसु पोगलकली ताइनफमसु खंगदा पुंसीदा अवाब मसक खंगलक्त्रिबा लमजिंगबी ngasi thamoida maisa fauragले maisa adu mahak khangba ngambagi pangalsu loikhibugum tawre chagani thakkani haiba phauba mahak ta sengna kauragle mahak ki mataw aduda liklasu karino haiba khalakli lamjingbi mobile aduda mamit kuptaba makhai mapi ira chenduna yengli mahak na yengli badu atei kana su nate silaibagi phone lakadra message lakadra khanna yengli bani adubu फोन कॉल मैसेज अमत लाखिद्रे ngасai makhai machalgi matawbu yenglibi likla tapna changsilakuna machangi manakta famtharai thoi lamjingbi manam malakpaduda mapidu sattai thoi khondu khajik semlaga khumlai inama chak charasini nangbo inama ai chaningdre inama chathokpiruro karigino lao saringaida chakhom amani chathorasi lao inama ai chararoige thoi lao ningai tawnu handak marak se kaino chak haira inthi nungai na chade kari nang na tawrise nang kai dawrage inama ai kisu tawdi thoi oida banganganu nangi sajat aina khangoi haina khanbra tamo yarukladi nang afaba oiroi sengna hayo nang kai dawre kari problem lerage habdu aingonda hayudana inama si hairaga lamjingbi angang machagum manam abu konduna kablai liklasu tawfamga khanglaktre ingaw ngawna leramba machan adumaina tawrakpa aduda likla gyan mamsilakle machan bu hogatpiduna mapidu taithokpiraga hairai se kapkanu se kaidawrage inama da hayuse inama dasi laibado kaidawrage ba hayo ma phone su tawraktre message su tharakidre aina phone tawrasu paikhalaktre pairasu thabak chili kholina adum tawraga lei ai kaidawdoinu inama ai mayam nungsi inama mana sumai tawraga ai leifam khangdi likla ngaiha wakhan khali aduga machan bu themjin birei adugi bu kappa hunabro se kapnu se ma thabak chilamgani message ama thaune inamaga ikhoi sa khangnasi mana thabak sangba matam amada thengnasi na lamjingbi manamagi wadu ngakna yenglei liklasu taw haibagi mawongda mangak adu nomli lamjingbi phone du lauduna message da sat type tawi aduga thakre somdana silaiwa office halakpagi fi hongwal oiraduna masadu fresh up tawge haiduna washroom da change tawbada mahakki phone adu message lakpoge makhol tarai changshinduna yengi lamjingbi oirami message tu open tawduna yengi dada ai wa mata haijage masi matangdi dada na soidana yabiyuko dada ai dada ga unaba pami dada na asang mata mama haibirao ina manasu masa khangningi hai pakhum amadi bibirao message tu pabal oiraga silaiba wakhal ngai hakhali aduga phone du sat laukhatuna call tawrai phone gi ring adu khinglakpaga lamjingbi manamada haifet yengi liglasu nokfet tawraga paikhalo haiduna ingit tawrai aduga mahak thokre lamjingbi phone du paikhali hello taniklaba khonjel da hairakpani madu tabada silaiba thamoida machin tumba posak amana thinbadawna thamoi adu khangson sontharai thoi lamjingbi silaibagi khonjel du tabada mapukning nokthorokle ngasai makhai thingatluraba pi adu tapna tarakle aduga sut sut kapthorai silaiba sumangai mathwai nungai jede irang langaga phagi tawduna leijaramba lamjingbi kappududa thawai adu warak tabungamde adubu sontharaba thamoi adu phajiladuna tapna hairei kaigi kapina thoi se kapkano
ꯀꯞꯇꯦꯗ ꯑꯩ ꯅꯪ ꯗꯗꯥꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯣ ꯁꯥꯎꯅꯤꯡꯗꯦꯗ ꯗꯗꯥ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯐꯔꯦꯁꯦ ꯍꯌꯦꯡꯁꯦ ꯏꯀꯣ ꯄꯥꯔꯛꯇ ꯊꯦꯡꯅꯔꯁꯤ ꯅꯣꯏ ꯏꯅꯝꯃꯗꯨꯁꯨ ꯄꯨꯔꯛꯑꯣ ꯃꯁꯛ ꯈꯪꯅꯔꯒꯦ ꯗꯗꯥ ꯍꯥꯎ ꯍꯌꯦꯡ ꯁꯣꯏꯗ꯭ꯔꯕꯣ ꯄꯨꯡ 2ꯗꯀꯣ ꯍꯣꯏ ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯪꯕꯣ ꯆꯥꯗꯦ ꯆꯥꯔꯣꯏ ꯑꯝꯇ ꯀꯩꯒꯤ ꯆꯥꯅꯤꯡꯗꯦ ꯗꯗꯥ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯗꯗꯥꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯇꯦ ꯑꯩꯅ ꯇꯧꯔꯁꯨ ꯄꯥꯏꯗꯦ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯔꯥꯡꯒꯁꯨ ꯆꯥꯛ ꯑꯝꯇ ꯆꯥꯗꯦ ꯅꯍꯥꯟꯁꯨ ꯆꯥꯗꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯗꯦ ꯑꯩ ꯆꯥꯔꯣꯏ ꯗꯗꯥ ꯎꯅꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯔꯣꯏ ꯂꯝꯖꯤꯡꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯤꯂꯩꯕ ꯊꯋꯥꯏ ꯑꯗꯨ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯏ ꯃꯍꯥꯛꯅ ꯊꯃꯣꯏ ꯑꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯝꯖꯤꯡꯕꯤꯒꯤ ꯋꯥꯍꯩ ꯑꯃꯗ ꯑꯗꯨꯃꯛ ꯇꯦꯊꯈꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯂꯝꯖꯤꯡꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯊꯣꯏ ꯗꯗꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯆꯥꯛ ꯆꯥꯊꯣꯛ ꯑꯩ ꯆꯥꯔꯣꯏ ꯗꯗꯥ ꯁꯥꯎꯔꯛꯑꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯕ ꯍꯌꯦꯡ ꯊꯦꯡꯅꯔꯔꯣꯏ ꯗꯗꯥ ꯍꯥꯎ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯍꯥꯏ ꯑꯉꯥꯎꯕꯤ ꯗꯗꯥ ꯊꯕꯛ ꯆꯤꯟꯕꯒꯤꯅꯦ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯆꯥꯛ ꯆꯥꯊꯣꯛꯎꯀꯣ ꯆꯥꯔꯒꯦ ꯑꯗꯨꯅꯤꯗꯅ ꯑꯗꯣ ꯗꯗꯥꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯋꯥꯔꯦ ꯑꯩ ꯐ꯭ꯔꯦꯁ ꯑꯞ ꯑꯝꯇ ꯇꯧꯊꯣꯛꯈꯤꯒꯦ ꯅꯪꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯨꯀꯣ ꯑꯗꯨ ꯗꯗꯥ ꯍꯥꯏꯌꯨꯅꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯐꯣꯟ ꯇꯧꯔꯛꯀꯦ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯂꯩꯕ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯃꯍꯥꯛ ꯉꯁꯤꯗꯤ ꯂꯝꯖꯤꯡꯕꯤꯒꯤ ꯋꯥꯔꯧꯔꯤꯕ ꯊꯃꯣꯏ ꯑꯗꯨ ꯊꯦꯝꯂꯒꯦ ꯈꯟꯈ꯭ꯔꯦ ꯇꯞꯅ ꯈꯨꯝꯂꯛꯏ ꯗꯗꯥ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯍꯧꯖꯤꯛꯀꯤꯗꯤ ꯊꯝꯃꯒꯦꯀꯣ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯨꯀꯣ ꯅꯪꯁꯨ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯗꯗꯥ ꯆꯥꯔꯒꯦ ꯆꯥꯔꯨꯔꯒꯦ ꯗꯗꯥ ꯊꯝꯃꯣꯀꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯂꯩꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯑꯗꯨꯒ ꯈꯜꯂꯛꯏ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯑꯩꯒꯤ ꯋꯥꯁꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯍꯦꯟꯕꯤ ꯄꯥꯝꯕꯤ ꯅꯪꯒꯤ ꯈꯜꯂꯨꯔꯕꯗꯤ ꯑꯩꯒꯤ ꯋꯥꯁꯛ ꯑꯁꯤ ꯉꯛꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯊꯣꯏꯒꯤ ꯈꯜꯂꯨꯔꯕꯗꯤ ꯑꯩ ꯑꯩ ꯀꯣꯛꯑꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯐꯩ ꯍꯌꯦꯡ ꯅꯪꯒ ꯎꯅꯒꯅꯤ ꯊꯣꯏꯕꯤ ꯅꯪꯒ ꯎꯅꯒꯅꯤ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯈꯣ ꯑꯩꯅ ꯉꯁꯤ ꯆꯥꯛꯂꯤꯕ ꯑꯁꯤꯕꯨ ꯅꯪꯕꯨꯁꯨ ꯈꯪꯍꯟꯒꯅꯤ ꯄꯨꯝꯅꯃꯛ ꯅꯪꯅꯅꯤ ꯅꯪꯅ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯊꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯅꯣꯡꯉꯥꯜꯂꯦ ꯂꯝꯖꯤꯡꯕꯤ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤ ꯁꯤꯂꯩꯕ ꯎꯖꯕ ꯐꯪꯂꯅꯤ ꯈꯟꯕꯅꯔꯥ ꯏꯂꯥꯡ ꯂꯥꯡꯉꯤ ꯃꯁꯥꯗꯨ ꯃꯆꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯦꯗꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯤꯛꯂꯥ ꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ ꯂꯤꯛꯂꯥꯗꯨ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯂꯩ ꯀꯣꯂꯦꯖ ꯌꯧꯔꯨꯒꯦ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯝꯖꯤꯡꯕꯤ ꯁꯣꯝꯗꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯎꯖꯔꯅꯤ ꯈꯟꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯀꯦ ꯁꯦꯝꯂꯤꯕꯅꯤ ꯄꯨꯡ 1ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯤꯛꯂꯥꯁꯨ ꯍꯜꯂꯛꯂꯦ ꯊꯣꯏ ꯃꯆꯟ ꯊꯣꯏ ꯏꯅꯝꯃ ꯑꯩ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯝꯖꯤꯡꯕꯤꯁꯨ ꯊꯣꯔꯛꯂꯦ ꯏꯅꯝꯃ ꯅꯪ ꯐꯤ ꯍꯣꯡꯂꯔꯣꯏꯗ꯭ꯔꯣ ꯁꯤ ꯌꯥꯔꯦ ꯍꯣꯡꯂꯔꯣꯏ ꯑꯗꯨ ꯊꯣꯏ ꯅꯪꯒꯤ ꯐꯨꯔꯤꯠꯇꯨꯕꯨ ꯂꯝꯖꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯑꯗ ꯃꯥꯅ ꯄꯤꯔꯛꯄꯅꯤ ꯏꯅꯝꯃ ꯂꯤꯛꯂꯥꯁꯨ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯤꯅ ꯉꯥꯏꯍꯟꯕ ꯍꯧꯅꯗꯦ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯏꯀꯣ ꯄꯥꯔꯛ ꯇꯝꯅ ꯂꯥꯛꯂꯦ ꯄꯨꯡꯗꯨ ꯌꯦꯡꯂꯨꯕꯗ 1:55 ꯇꯥꯔꯝꯃꯤ ꯂꯝꯖꯤꯡꯕꯤꯅ ꯂꯩꯇꯦ ꯏꯅꯝꯃ ꯄꯨꯡ 2 ꯇꯥꯗ꯭ꯔꯤ ꯐꯣꯟꯗꯣ ꯇꯧꯁꯤꯜꯂꯣ ꯑꯩꯈꯣꯏ ꯃꯐꯝꯗ ꯂꯩꯔꯦ ꯍꯥꯏꯌꯣ ꯂꯝꯖꯤꯡꯕꯤ ꯃꯅꯝꯃꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯂꯩꯕꯗ ꯀꯣꯜ ꯇꯧꯏ ꯍꯦꯜꯂꯣ ꯗꯗꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯁꯤꯂꯩꯕꯅ ꯂꯥꯛꯑꯦ ꯌꯧꯔꯛꯀꯗꯣꯔꯦ ꯅꯣꯏꯗꯤ ꯂꯥꯛꯑꯕꯣ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯌꯧꯔꯛꯀꯗꯣꯔꯦ ꯂꯩꯔꯝꯃꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯝꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯧꯔꯛꯇꯣꯔꯦ ꯍꯥꯏ ꯏꯅꯝꯃ ꯂꯤꯛꯂꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯉꯥꯏꯔꯨꯔꯁꯤꯔꯥ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯤꯀꯦꯠꯇꯨ ꯀꯛꯂꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ ꯂꯤꯛꯂꯥꯅ ꯊꯣꯏ ꯑꯁꯤ ꯐꯖꯗ꯭ꯔꯥ ꯎ ꯃꯈꯣꯡꯁꯤꯗ ꯐꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ
Horen photo kaksi nama. Lesari kanda kuiti sumba chatpaga sa amta fangaktrabani. Kaigia lairi kana dum tawleraga tamoga chatromta chatida tamodi chumna tanjadu da silaibagi kolai lamjing bidu taha nanghoroi matagum phone du receive tawi. Hello dada noi kai lege manung da leire dada ai su manung da ne kadom da leire no ai khoi thoraki dada kai da leire no lambi changakpagi u pareng hobudo adu da leie थोरागे थमोदा फोन थमख्रब मतुंग लमजिंग बी मनमदा ओनसिंदुना आदले रिहाई नमा लाओ लिक्लाना सिदा चंगो ओ हायुदना मा मफम खंगरोबै नमा लाओ सि हायरगा मनमबु चिंगी चिंगनुसे तपना चसी से थोय असुमना मखोय सिलाइबना लेरिबा अदोमदा वरी साना सानादुना नोखेदुना लाई मफम अदुसु यौसिलकले चिंगलेमना कोट सुट टाई तौदुना लेपलिबा नुपा अदु उबदा नोकलंबा माइथोंग अदु अवाबगी सक्थमना महुत सिनखी खंगहौदना मंगलकपा नोंगना लेकंगला ओइरबा मालेमबु अनौबा इनोट हापतुना लेंगलि पालिबा उपाल वपालबु हराउ जगोय तमहल्ली अदुबु साफु कल्लबदी हराउबगी महुत्ता हेनदुम चैना हापतबा नत्ते मतम कयादगी इखौलांग ngaijaba उजनिंगबा सक्तमना उरबदा हराउबगी पिरांगबु सिंथगद्रा नत्रगा थमोयदा साफु कन्ना येरकपा नुंगसीगी नोंगलिक अदुगी पाउदम ओइना फोंगद्रा सममनरिबनी लिकला खोंफम खजिक हल्ली थमोय मागी निंगाइदा पिरांगदुसु सिंथरकनु हाइबा याद्रे अदुबु मचनुपी उखिनी मतागुम ममाइदु फट लैथोक्तुना पी अदु तैथोकचै लमजिंगबिना इनमा आदलेरे लमजिंगबी सिलैबगी मनाक्ता चंगसिनख्रे लिकला मतोमता खलई मानी नंगनी मचन थोइना तत्तना सोनजबा दासिलैबा नंगनी वान हौरखिबा मियोइबगी मिनुंगसिबु मतम पुम्नमक्ता मसादा सागोनखिबा मोंहादबा चिंगलेमना सुमतपा वंगांगना मतम पुम्बदा मीगी थमोइबु खुदुम चनखिबा अइगी तामोचादुनी ngасina मचन थोइगी ददा मानी नंगदी मचन थोइना इटत तत्तना हाइबा दासिलैबा नंगी वान हौरखिबा मियोइबगी मिनुंगसिबु मतम पुम्बदा नसादा सागोनखिबा मोंहादना चिंगलेमना सुमतपा वंगांगना मतम पुम्बदा मीगी थमोइबु खुदुम चनखिबा अइगी तामोचादुनी ngасina मचन थोइगी ददा अदुबु मतौ करमना मंगदो फाउबा मंगलुदबा वाखल असिना लांबा फंगुद्रबा थौदोक वासक अदुगी मरुमदा करमना ngasi थोइगा नत्ते ngasi अइना उरिबा सक्तम असिबु अइबु मंगला ताइबुला लमजिंग बिना ददा लाओ आदैना म लेरे अनिदु लिगलाना लेबलिबा अदोमदा चंगसिलई लमजिंग बिना इनमा मा ददा सिलैबा माना अइगी अमता ngairaba nungsiraba अइगी नम लिगला सिलैबा मखुद अनिदु लोनरदुना नोफेट तौना मकोक्तु हाइफेट लुकथरक तौदुना नमस्ते हाइबगी मवोंगदा तौई लिगलासु नोकनिंगद्रबसु चिंबाल अनिदु खजिक चिंतक तौदुना खुद लोनरदुना नमस्ते हाइदुना तौरई लिगलाना लाओ लाओ असोमदा फमुरसी असुमना मखोय अहुमदु फमफम चाना फमलमी लिगलाना अखोय थोइना तंबदा सोमगी मरमदा खरा मखैदि खंगजरे अदो युमसे कायवाइदगी ओइबिरबनो सिलैबना खुमगे तौबदा लमजिंगबिना सतलाउना हाइदोरकपना हाली कैनोइनमा नोय अदाइदगिने हाइबा ओ अइदि कौथोकलुरेदना इनमा अइ इसिंग कौरमे अइ इसिंग अमता लेरुगे थोय अइ लेरुगे नोय नि सिदा लेरमो लमजिंगबिना मखा तारई यादे नोय नि सखंगना हनगेना पुरागा अइ ओइना लेरुगे कुइरोइबा अदु इनमा असि इकायम थिबनिको इनमना होको वारिदो सि हाइरमलगा लमजिंगबिसु चतख्रे अनिदु ngaiहाक चेकमोक लाउदना फमले सिलैबना तपना वा हुदोरई नुंगाइरिको नुंगाइरि सोमदी वाइ हाइबदी यादबनिना नुंगाइरि हाइजब तारे कोची कोलगा वांगांगबा यामना हिरमै अइगिसि कोची तारबा पुंसिगी अहोंगबनि हाइना खनबना फरोइद्रा लिगला सिलैबदा हाइफेट येंगलमलगा ममाइदु नोनथकी
अदुगा ललत तौना अनिक खोंजेलदा कौरई तामोचा सिलेबा मतम कुइनदगी तारुद्रबा मिंगौ अदु ताबदा थमोय महाक्सु अपेट पलेखोमगुमना पेथखी मिटलु पिरांग इहौरकनु हाइबा यादे अदुबु महाक थमोयदु फाजिनदुना तपना हाइरई हायो अइबु हौजिक फाउबा वरौरिब्रा सिलेबना खुमलई अइना करी टिकलैतना कनादा वरौदोइनो वरौदे मिमानबा ngamद्रबा पुन्सिनी मतिक चाहौदबना वाजबनी कनादसु वरौदे तमोचा अई मतमदुदा कयारक सेंदोकनबा होनखिबनी मदुगी तंजा अमा फाउबा तमोचाना पिबिखिदब नत्रा मदुगी कानाबा लेरोय खनखि नंगना हेनबा थिखिबनिना नंग नसागी नरालदु कुपसिनबा होनरकपदा ओइदबा कया अमा हाइरकनी हाइबा अई खंगी नंगनासु हेना खंगलमगनी अइदी ओइदबा नमथाक्सि यादे हाइबा अदुना अई नंगी वा ताखिदबनी ngasisu tabiraroi haibra silaibana aina ngasi unasi hairibasi ai nangi watage haiduna kobunate ai wakara hairamgena kobuni likla ngakna silaibada yenglai kariwa silaiba famlambadagi tapna hugulai aduga likla da haifet yenglamlaga mamaidu leithokre sor sangna hondorai aduga tapna haire thoibe ai thoibu thamoseng nungsi वहीदु ताबदा लिकला मोमोन खजिक नोगलई मचनबु नुसिबिरंबदु महाक पेंजेरमी सिलैबना मखा अमुक तारई मागैगा पुंसिसे पुन्ना चटमिनगे खन्ना आशा कया सब चखिबनी अदुबु ngasiदी खंगौदना अइगे आशागे दोलानदु इंखाइख्रे उन्नमक अइगे वासक अदुना मरम ओइरगा अइ थोइबु वा मखा ताब ngamde सिलैबा मपीदु तारकले मपीदु तैथोक्तुना अमुक हाइरई माबु नंगना खरा थेमजिनबियु अदुगा अइगी पुंसिसिमगी ओइना युम पालारोइगे हाइना लेबले नखोइ इमुंगना अइंगोंदा पांगबिरिबा मतेंग असिमगिदि अइ नखोइगी सिंगबा ngamlaroidaba laman amadi tonsinjare karigumba aina ngamba matang laklabadi aibusu saruk yahanbiyu aigi angamba mateng tawjarakke fare ai chalage thoibu themjinbiyu ko si hairaga makhong adu thangba hawi tamocha thanglamba khongthang du chap lepi mamai di leithorakte aigi chen thoibu nokhanba ngamgadabase tamocha khaktani machan thoina kapado ai yengba ngamloi aina khutlona juna haijadi wasagado thogaibiyu thoibu nungsibiyu mahakna nokna leibado ai yengningi mahakna tamocha bu thamoi sengna silaibana marak thalai nangdi mina kapu uraga yamna haraukibadai ngasina karigi nokpa yengning leiba thoibi ai nupani aigi sakra wasagasi thamoi sina sambal khajinduna thamkrabani sambal si thutekpada khara wani khali sambal si nangna khan kibani nangna tat tawduna amuk sidokpi khalanu nangi tat patuda ai amuk hana pangthararo tamocha aibu asuklana lawribasi karigino sengdoknabagi tancha yare makha taranu lana lawba lawdaba thokriba tawdoksingna sakhini nang thoibu themjinbiyu ai isana lapthoklabani aidi matik chadabani lairabani senjau paiba noiga sangga tawbada ngamdawa mi thikibani hena fani aigi punsiga nakhoigi imunga chayena ningdre ai chatle si hairaga fat laithorai tanjadu da lamjingbisu ising bottle amaga achapot kharaga leiduna changlai aya dada phamdradi kai tawrage phamo achapot chase thoi dada thokrage e kaida office tagi emergency call amalai ai chattaba yadre as kona mu fajana pulase dada thokrage hoi ihe dada na nangi chana ba kai kaino khara lerakpani gari da lehore nang tholokera loksil horo lamjing bi harauna nokfet tawi hoi likla da amuk onsi laktuna inama kamai toksiba thoase ekhoisu halasi lamjing bi silaibagi mang thaduna thokre likla di matung da lagli machandi khangjedabani harau harau nokhedana silaibaga chatminari madu ubada hena thamoi kaikre thangnaba mikupta kari oirakani khanbana mahak gyan mamlami asum tawdana makhoi mayumda halagle
ꯂꯤꯛꯂꯥ ꯅꯨꯃꯤꯠꯇꯨ ꯊꯕꯛ ꯇꯧꯕꯗ ꯈꯣꯏꯖꯪꯗꯦ ꯁꯤꯂꯩꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯊꯣꯏꯕꯤ, ꯑꯩ ꯅꯨꯄꯥꯅꯤ, ꯑꯩꯒꯤ ꯁꯛꯈ꯭ꯔꯤꯕ ꯋꯥꯁꯛ ꯑꯁꯤ ꯊꯃꯣꯏꯁꯤꯅ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯁꯝꯕꯜ ꯑꯁꯤ ꯊꯨꯗꯦꯛꯄ ꯈꯔ ꯋꯥꯅꯤ ꯈꯜꯂꯤ꯫ ꯁꯝꯕꯜꯁꯤ ꯅꯪꯅ ꯈꯥꯍꯟꯈꯤꯕꯅꯤ꯫ ꯅꯪꯅ ꯇꯥꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯁꯤꯗꯣꯛꯄꯤꯒꯦ ꯈꯟꯒꯅꯨ꯫ ꯅꯪꯒꯤ ꯇꯥꯠ ꯄꯥꯠꯇ ꯄꯪꯊꯔꯔꯣꯏ ꯑꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯝꯖꯤꯡꯕꯤ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯂꯩꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯆꯟꯅ ꯀꯝꯗꯧꯕ? ꯃꯁꯤ ꯈꯟꯕꯗ ꯃꯍꯥꯛ ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯏꯇꯩꯃꯥ, ꯇꯥꯃꯣ! ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯂꯤꯛꯂꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯀꯅꯥꯅꯣ ꯀꯧꯔꯤꯕꯗꯨ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯉꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯦ ꯉꯝꯕ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯅꯨꯃꯤꯠ ꯇꯥꯗꯧꯔ ꯀꯥꯟꯁꯤꯗ? ꯉꯝꯕꯅ, ꯏꯇꯩꯃꯥ, ꯇꯥꯃꯣ ꯂꯩꯈꯤꯕ꯭ꯔꯣ? ꯇꯥꯃꯣꯅ ꯑꯩ ꯂꯥꯛꯑꯣꯅ ꯀꯧꯕꯅꯤ꯫ ꯑꯣ, ꯂꯩꯌꯦ, ꯀꯥꯈꯠꯂꯛꯑꯣ, ꯃꯊꯛꯇ ꯂꯩꯍꯧꯏ, ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯇꯩꯃꯥ꯫ ꯉꯝꯕꯗꯨ ꯂꯤꯛꯂꯥꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯄꯨꯈꯠꯂꯛꯏ, ꯑꯗꯨꯒ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯇꯥꯃꯣ ꯍꯤꯞꯂꯝꯒꯅꯤ, ꯑꯩ ꯀꯧꯊꯣꯔꯛꯀꯦ, ꯂꯩꯔꯝꯃꯨꯀꯣ꯫ ꯂꯤꯛꯂꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯥꯃꯣ, ꯉꯝꯕ ꯂꯥꯛꯏꯌꯦ꯫ ꯔꯣꯕꯔꯠꯅ, ꯑꯣ, ꯑꯩꯅ ꯀꯧꯈꯤꯕꯅꯤꯅꯦ꯫ ꯔꯣꯕꯔꯠꯁꯨ ꯊꯣꯔꯛꯇꯨꯅ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯍꯩ, ꯇꯥꯕ꯭ꯔꯥ? ꯆꯥꯔ ꯀꯩꯅꯣ ꯈꯔ ꯁꯦꯝꯃꯣ꯫ ꯍꯣꯏ꯫ ꯂꯤꯛꯂꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯝꯕꯅ, ꯇꯥꯃꯣ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯩ ꯂꯩꯔꯒꯦ? ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯉꯝꯕ, ꯋꯥ ꯑꯃ ꯇꯥꯟꯅꯁꯦꯅ ꯀꯧꯕꯅꯤ꯫ ꯉꯝꯕ ꯉꯛꯅ, ꯀꯩ ꯋꯥꯐꯝꯅꯣ ꯇꯥꯃꯣ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ, ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯦ, ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦꯅ ꯈꯜꯂꯤꯅꯦ꯫ ꯉꯝꯕꯗꯨ ꯔꯣꯕꯔꯠꯀꯤ ꯋꯥꯗꯨꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯍꯨꯃꯥꯡꯁꯨ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯛꯂꯤ, ꯑꯗꯨꯒ ꯇꯞꯅ, ꯇꯥꯃꯣ, ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯕꯨ ꯀꯧꯔꯤꯁꯤꯅ? ꯉꯝꯕꯒꯤ ꯋꯥꯗꯨꯗ ꯔꯣꯕꯔꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯉꯝꯕꯅ ꯑꯃꯨꯛꯀꯁꯨ ꯇꯞꯅ ꯍꯥꯏꯔꯤ, ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ꯫ ꯔꯣꯕꯔꯠꯅ, ꯅꯪꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯕꯕꯥꯒꯁꯨ ꯇꯥꯟꯅꯔꯒꯦ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯐꯝꯃꯤꯟꯅꯔꯒ ꯏꯪꯅ ꯆꯤꯛꯅ ꯇꯥꯟꯅꯁꯤ꯫ ꯉꯝꯕꯅ, ꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯅ? ꯏꯍꯦ, ꯃꯗꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ꯫ ꯑꯩ ꯌꯨꯝꯗꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯕꯕꯥꯒ ꯇꯥꯟꯅꯒꯗꯕ ꯋꯥꯁꯨ ꯌꯥꯝ ꯂꯩꯔꯤ, ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯅꯔꯁꯤ꯫ ꯍꯥꯏꯁꯤꯕꯨ ꯇꯥꯃꯣ, ꯇꯣꯛꯑꯁꯤꯁꯦ꯫ ꯅꯪꯕꯨ ꯑꯣꯐꯤꯁꯀ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯤꯕꯣ? ꯔꯣꯕꯔꯠꯀꯤ ꯋꯥꯍꯪꯗꯨꯗ ꯉꯝꯕ ꯈꯤꯇꯪ ꯉꯛꯂꯞ ꯆꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ꯫ ꯆꯥꯡ ꯅꯥꯏꯅ ꯆꯠꯇ꯭ꯔꯦ ꯇꯥꯃꯣ꯫ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯍꯣꯏ, ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯌꯧꯔꯨꯏ, ꯑꯗꯨꯁꯨ ꯁꯣꯏ ꯇꯧꯕ ꯑꯣꯏꯅ꯫ ꯑꯗꯣ ꯇꯥꯃꯣ, ꯍꯌꯦꯡꯗꯒꯤꯗꯤ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯒꯦ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯗꯥꯏꯔꯦꯛꯇꯔꯗꯨ ꯑꯦꯛꯁꯟ ꯈꯔ ꯇꯧꯏ꯫ ꯆꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯔꯚꯤꯁꯇ ꯈꯔ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯤꯅꯦ, ꯅꯣꯏ ꯁꯥꯔꯗꯨ ꯃꯁꯥꯒꯤ ꯔꯨꯜ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯐꯖꯅ ꯇꯧꯕ ꯃꯥꯜꯂꯤ꯫ ꯅꯧꯅ ꯆꯪꯉꯛꯑꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯌꯥꯝ ꯇꯥꯏꯌꯦꯕ꯫ ꯑꯐꯕꯁꯤ ꯂꯣꯠꯄ ꯌꯥꯗꯦꯅꯦꯀꯣ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯆꯨꯝꯕꯅꯤ꯫ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯆꯠꯅꯤ꯫ ꯔꯣꯕꯔꯠꯅ, ꯁꯤꯁꯦ ꯅꯣꯏ ꯁꯥꯔꯗ ꯈꯔ ꯄꯤꯔꯝꯃꯨ꯫ ꯑꯩꯅ ꯄꯤꯔꯛꯄꯅꯤꯅ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯐꯥꯏꯜꯅꯤ, ꯐꯣꯟꯗꯕꯨꯗꯤ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯗ ꯆꯦꯁꯤ ꯎꯔꯒꯗꯤ ꯐꯩꯌꯦꯅ ꯇꯧꯕꯅꯤ꯫ ꯉꯝꯕꯅ, ꯍꯣꯏ ꯇꯥꯃꯣ꯫ ꯑꯣ, ꯅꯇꯩꯃꯗꯨꯅ ꯆꯥꯅ ꯅꯟꯈ꯭ꯔꯕ ꯀꯩꯅꯣ, ꯁꯨꯀꯥ ꯀꯥꯔꯛꯇꯦꯅꯤ꯫ ꯐꯔꯦ, ꯃꯈꯥꯗ ꯀꯨꯝꯂꯒ ꯑꯣꯏꯅ ꯊꯧꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯀꯨꯝꯂꯛꯇꯨꯅ ꯆꯥ ꯊꯛꯂꯕ ꯃꯇꯨꯡ ꯉꯝꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯒ ꯔꯣꯕꯔꯠꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫ ꯔꯣꯕꯔꯠꯅ, ꯌꯨꯝ ꯀꯩꯁꯤ ꯌꯥꯝ ꯅꯥꯟꯅ ꯊꯝꯃꯨꯀꯣ, ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯁꯟꯗꯦꯗ ꯂꯥꯛꯀꯅꯤ꯫ ꯂꯤꯛꯂꯥ ꯉꯛꯅ, ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯂꯥꯛꯑꯒ ꯍꯥꯏꯔꯒꯦ꯫ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯣꯔꯦꯟ? ꯀꯪꯂꯥ ꯌꯦꯟ ꯏꯔꯣꯜꯂꯒꯦ, ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯒ꯫ ꯕꯥ, ꯆꯥꯛ ꯈꯔ ꯍꯦꯟꯖꯜꯂꯨ꯫ ꯀꯪꯂꯥ ꯌꯦꯟꯗꯨ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯂꯤꯛꯂꯥ ꯔꯣꯕꯔꯠꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯊꯣꯏꯗꯤ ꯃꯥꯒꯤ ꯀꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯍꯧꯕꯅꯤ꯫ ꯏꯆꯟꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯕꯨ, ꯂꯨꯍꯣꯡꯕꯤꯔꯁꯤꯔꯥ? ꯑꯁ ꯇꯥꯃꯣ, ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤꯁꯤꯕꯨ, ꯃꯥ ꯆꯠꯈ꯭ꯔꯗꯤ ꯌꯨꯝꯁꯤ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤ, ꯑꯉꯥꯡ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨꯗ ꯔꯣꯕꯔꯠ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯔꯣꯕꯔꯠꯀꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯂꯕ ꯂꯤꯛꯂꯥꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯗꯤ ꯃꯥ ꯂꯩꯇ꯭ꯔꯗꯤ ꯏꯆꯤꯛ ꯆꯤꯛꯂꯅꯤ, ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯅꯨꯕ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ, ꯌꯨꯝꯁꯤꯗ ꯃꯥꯅ ꯑꯉꯥꯡ ꯁꯥꯔꯤꯅꯤ, ꯃꯥꯒꯤ ꯃꯇꯧꯗ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯕꯥꯅꯤꯒꯤꯁꯨ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯔꯝꯂꯕꯗꯤ꯫ ꯇꯥꯃꯣ, ꯌꯥꯔꯦꯁꯦ, ꯃꯇꯝ ꯌꯥꯝ ꯂꯩꯔꯤ, ꯏꯕꯦꯝꯃꯒꯤ ꯃꯐꯝ ꯃꯇꯝ ꯈꯪꯈꯤꯁꯦ ꯍꯥꯟꯅ꯫ ꯐꯔꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ,
ꯑꯩ ꯐꯥꯏꯜ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯔꯣꯕꯔꯠꯁꯨ ꯀꯥꯈꯠꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯨꯗ ꯂꯤꯛꯂꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯛꯏ ꯆꯨꯝꯃꯤ ꯇꯥꯃꯣ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 6 ꯍꯥꯏꯔꯛꯂꯕꯁꯤꯐꯥꯎ ꯏꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯤ ꯇꯥꯃꯣꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯇꯥꯃꯣ ꯊꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯌꯩꯀꯥꯏꯔꯛꯂꯦ ꯉꯝꯕ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯀꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯦ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯣꯐꯤꯁ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯉꯝꯕꯅ ꯑꯕꯦ ꯑꯕꯦ ꯆꯥꯛ ꯊꯤꯔꯝꯃꯣꯍꯦ ꯄ꯭ꯔꯤꯌꯥꯅ ꯈꯨꯝꯂꯛꯏ ꯊꯤꯔꯦꯗ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯀꯤꯆꯟꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯃꯤ ꯀꯩ ꯌꯦꯟꯁꯥꯡꯅꯣ ꯍꯋꯥꯏ ꯇꯧꯔꯦꯗ ꯑꯂꯨ ꯃꯦꯠꯄꯁꯤꯒ ꯊꯝꯃꯣ ꯊꯝꯃꯣ ꯃꯅꯝꯁꯤ ꯐꯥꯎꯗꯤ ꯑꯗꯨꯗꯨꯗ ꯀꯥꯏꯗꯅꯣ ꯉꯁꯤꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯤꯅ ꯑꯣꯐꯤꯁ ꯐꯥꯎꯗꯪ ꯌꯧꯔꯨꯒꯦ ꯇꯧꯕꯅꯤ ꯍꯟꯗꯛꯀꯤ ꯑꯣꯐꯤꯁꯀꯤ ꯗꯤꯔꯦꯛꯇꯔꯗꯨ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯦ ꯑꯩ ꯆꯠꯇ꯭ꯔꯕꯗꯤ ꯕꯦꯔꯥ ꯀꯥꯔꯛꯇꯧ ꯃꯥꯜꯂꯤ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯊꯕꯛ ꯇꯧꯔꯤꯗꯣ ꯆꯨꯝꯅ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦ ꯊꯤꯀꯥ ꯑꯃꯃꯨꯛ ꯇꯧꯔꯤꯅꯦꯅ ꯌꯥꯔꯦꯍꯦ ꯑꯉꯥꯡ ꯅꯪ ꯊꯥꯖꯤꯜꯂꯛꯀꯅꯤ ꯀꯔꯤ ꯈꯪꯗꯅ ꯅꯪꯅ ꯄꯩꯁꯥꯁꯦ ꯃꯇꯥꯡ ꯆꯥꯔꯤꯈꯩ ꯅꯍꯥ ꯑꯣꯏꯔꯤꯈꯩ ꯇꯥꯜꯍꯧꯒꯗꯕꯅꯤꯅꯦ ꯈꯪꯉꯕ ꯍꯥ ꯀꯩ ꯈꯪꯗꯅ ꯃꯥꯅ ꯆꯕꯦꯡ ꯑꯣꯐꯤꯁꯇꯣ ꯆꯠꯂꯗꯤ ꯊꯤꯀꯥꯅ ꯀꯝꯗꯧꯕ ꯀꯅꯥꯅ ꯄꯥꯟꯅꯕꯤꯗꯣꯏꯅꯣ ꯃꯤ ꯊꯝꯗꯣꯏꯕ ꯁꯤ ꯑꯉꯥꯡꯁꯤ ꯍꯩꯄꯥ ꯌꯥꯝ ꯁꯥꯏꯍꯦ ꯆꯥꯛ ꯄꯨꯛ ꯂꯣꯏ ꯊꯜꯂꯦ ꯇꯧꯔꯤꯁꯦ ꯍꯣ ꯆꯥꯛꯀꯗꯣ ꯄꯨꯛ ꯊꯟꯅ ꯆꯥꯕꯤꯍꯧꯔꯣ ꯑꯩ ꯊꯣꯛꯆꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯤꯌꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯉꯝꯕꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯣꯐꯤꯁ ꯆꯠꯅꯕ ꯊꯣꯔꯛꯏ ꯉꯝꯕ ꯑꯣꯐꯤꯁ ꯌꯧꯔꯕ ꯃꯇꯨꯡ ngarang roverna pirakhiba che adu director da pina bachanglai ngambana tada aikhoi sar lakraba piona au lakrabani sir pawam ta lobi rakera ai amta changi tada fani sir pion du changkhra matung amuk thorai sir changbi bayarni ngambadu director du ki ka du da changladuna may I come in sir yes come in si hairga mamai du haigalai ngambasu swai lawi khongfam khajik halli madi punganga khre silaiwa matau karamna director masi khanbada mahak sor ngahak thingi silaiwana phamu kari lere ngambadu ngakchana na tapna famtharei silaiwana mu makha tarei kaitana seva ngambana sir tamu robert na file si sir da piona o ngarang fauna khibani kada sida lere sir adudi ayamu hoi aduga ngambadu mamai sat amu leithorei sir kari silaivana makha amuk tarei sunday se nang thabak leitradi tamu hoi chatpadu yausina ai mayung khangde hoi sir ai yaujage fare chalo ngambasu thorakle matomta mapukningda khalai karino asigi matausibo mangla taivang laibu aduga mana as lakchaida aduga sunday da mo ai yausi haisina kari thabake chatlaga khangwa haiduni ngamba thokraba matung silaiwa envelope to hangdoktuna yengi machinda tapna solai yes ai chatkani ngamba busu pugani aduga aigi aningba pamba pumnamak phongdokani tangna phangwa tanjani ai chatkani si hairaga marau leiba minok amaga loinana file du yengi asumna hokhiwana sunday yausilakle rover na ho tawdana sinlangi thabak pumnamak loisilaba matung rover silaibada call tawrei hello sir lakpirabo silaibana ihe tamo lakchare ngambasu loinare yum khangdadana o yausinbiro somda thabak loisinjare hoi tamo phone thamkhra matung rover nga hakhalei kari ginu ngamba mu loinare la khangba tare dana mi yaunar kadore he noi thabak to loisina ba tawro ngai hak leiraga silaiba su yoksilagle gari ma khon ta khibaduda robert su chenthora changbiro hekta sir silaiba nokfe tawna khumlai sir di haivinu da ai nangina naw duni tamo robert su nokfe tawna khumlai department amagi achauba daita lawrabanina silaibana
ꯑꯗꯨꯅ ꯑꯣꯐꯤꯁꯀꯤ ꯋꯥꯅꯤ ꯇꯥꯃꯣ ꯁꯤꯅ ꯌꯨꯝꯅꯤ ꯅꯅꯥꯎꯗ ꯁꯥꯔ ꯀꯧꯔꯛꯑꯗꯤ ꯑꯩꯗꯤ ꯁꯥꯎꯗꯧꯅꯤꯀꯣ ꯏꯍꯦ ꯀꯧꯔꯔꯣꯏ ꯏꯅꯥꯎ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯉꯝꯕ ꯂꯥꯎ ꯏꯃꯨꯡ ꯐꯝꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯆꯪꯉꯛꯇꯨꯅ ꯐꯝꯂꯔꯦ ꯔꯣꯕꯔꯠꯅ ꯁꯥꯔ ꯐꯝꯕꯤꯔꯝꯃꯨꯀꯣ ꯑꯩ ꯑꯉꯥꯡꯈꯩ ꯑꯝꯇ ꯁꯤꯂꯩꯕꯅ ꯑꯁ ꯇꯥꯃꯣ 이해 ꯀꯥꯎꯊꯣꯛꯎꯔꯦꯍꯦ ꯂꯩꯔꯝꯃꯨꯀꯣ ꯁꯤ ꯍꯥꯏꯔꯒ ꯔꯣꯕꯔꯠ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯤꯂꯩꯕ ꯉꯝꯕꯗ ꯐꯠ ꯂꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯏ ꯉꯝꯕ ꯉꯝꯕꯅ ꯁꯥꯔ ꯁꯤꯂꯩꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯔꯥꯡꯒꯤ ꯐꯥꯏꯜꯗꯨ ꯒꯥꯔꯤꯗ ꯌꯥꯍꯧꯔꯦ ꯉꯝꯕꯅ ꯑꯃꯨꯛꯇ ꯂꯧꯔꯨꯒꯦꯔꯥ ꯑꯧ ꯁꯥꯔ ꯁꯦ ꯒꯥꯔꯤꯁꯣ ꯉꯝꯕ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯊꯋꯥꯏ ꯆꯥꯛꯄꯗ ꯂꯣꯏꯔꯦ ꯄ꯭ꯔꯥꯟꯒ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯃꯔꯨꯝ ꯁꯣꯜꯂꯛꯏ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯉꯥꯡ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯃꯤꯡꯒ ꯁꯦꯀꯠꯇꯅ ꯄꯥꯎꯈꯣꯟꯁꯨ ꯊꯥꯕ ꯅꯪ ꯈꯪꯅꯤꯗꯅ ꯁꯣꯝꯗ ꯔꯣꯕꯔꯠꯅ ꯃꯆꯟꯅꯨꯄꯤ ꯂꯝꯖꯤꯡꯕꯤꯕꯨ ꯄꯨꯗꯨꯅ ꯆꯪꯉꯛꯏ ꯂꯝꯖꯤꯡꯕꯤꯅ ꯇꯥꯃꯣ ꯀꯅꯥꯅꯣ ꯂꯥꯛꯏꯕꯣ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯤꯂꯩꯕ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯤꯍꯨꯜꯒꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯂꯛꯇ꯭ꯔꯦ ꯂꯋꯥꯏꯗ ꯍꯨꯟꯈ꯭ꯔꯦ ꯊꯣꯏ ꯐꯝꯃꯨ ꯁꯤꯗ ꯅꯅꯝꯃꯗꯤ ꯂꯝꯖꯤꯡꯕꯤ ꯂꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯆꯥ ꯄꯨꯔꯛꯑꯅꯤ ꯇꯥꯃꯣ ꯔꯣꯕꯔꯠꯅ ꯃꯥ ꯁꯤꯂꯩꯕꯀꯣ ꯑꯗꯨꯒ ꯏꯅꯥꯎ ꯃꯥꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯟ ꯂꯝꯖꯤꯡꯕꯤ ꯏꯅꯥꯎꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯄꯨꯈꯠꯄꯤꯔꯝꯕꯗꯨꯅꯤ ꯁꯤꯂꯩꯕ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯅꯨꯃꯤꯠꯇꯨ ꯆꯔꯥꯡꯅꯗꯅ ꯑꯩꯁꯨ ꯁꯤꯂꯩꯕꯅ ꯇꯥꯃꯣ ꯑꯩ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯥ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯂꯦ ꯁꯤꯂꯩꯕ ꯎꯕꯗ ꯄꯥꯏꯔꯝꯕ ꯆꯥꯗꯨ ꯇꯥꯒꯦ ꯇꯧꯏ ꯂꯝꯖꯤꯡꯕꯤꯅ ꯆꯪꯁꯤꯜꯂꯒ ꯉꯥꯛꯏ ꯀꯩꯗꯧꯔꯛꯏꯅꯃ ꯂꯤꯛꯂꯥꯅ ꯈꯨꯠꯁꯦ ꯄꯥꯏꯕꯗ ꯅꯥꯇꯩ ꯆꯥꯍꯧꯗ꯭ꯔꯦ ꯁꯦ ꯊꯝꯃꯣ ꯆꯥꯗꯣ ꯄꯤꯔꯣ ꯔꯣꯕꯔꯠꯅ ꯏꯅꯥꯎ ꯃꯥꯅ ꯅꯇꯩꯃꯅꯤ ꯁꯤꯂꯩꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯤꯛꯂꯥ ꯇꯞꯅ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯃꯍꯥꯛ ꯃꯁꯥꯗꯨ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯦ ꯉꯔꯥꯡ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯨꯒ ꯉꯁꯤꯅ ꯌꯨꯝꯗ ꯃꯁꯤ ꯈꯟꯕꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯉꯝꯕꯗꯨ ꯆꯪꯂꯛꯇꯨꯅ ꯐꯥꯏꯜꯗꯨ ꯁꯤꯂꯩꯕꯗ ꯄꯤꯔꯛꯏ ꯁꯥꯔ ꯁꯤꯗ ꯂꯩꯖꯔꯦ ꯑꯣ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯆꯥꯗꯨ ꯃꯊꯪ ꯄꯤꯔꯛꯏ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯗꯨ ꯊꯛꯂꯤ ꯁꯤꯂꯩꯕꯅ ꯋꯥ ꯇꯞꯅ ꯍꯧꯔꯛꯏ ꯇꯥꯃꯣ ꯉꯔꯥꯡꯒꯤ ꯐꯥꯏꯜꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯣꯏꯁꯨ ꯇꯧꯔꯕꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯊꯕꯛ ꯍꯧꯕꯤꯔꯣ ꯌꯥꯔꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯅꯥꯎꯒꯤ ꯇꯧꯕꯤ ꯑꯃ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯦ ꯇꯥꯃꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯍꯩꯗꯦ ꯇꯥꯃꯣꯅ ꯇꯧꯕꯤꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯔꯣꯕꯔꯠ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯤꯛꯂꯥꯒ ꯂꯝꯖꯤꯡꯕꯤꯒꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯁꯦ ꯅꯅꯝꯃꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤꯅꯤ ꯍꯧꯖꯤꯛꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯕꯅꯤ ꯅꯣꯏ ꯗꯥ ꯉꯝꯕꯅ ꯇꯧꯕ ꯑꯣꯐꯤꯁꯇꯣ ꯑꯗꯨꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯄꯨꯔꯤꯕꯅꯤ ꯂꯝꯖꯤꯡꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯁꯤꯂꯩꯕꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯂꯤꯛꯂꯥꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯂꯝꯖꯤꯡꯕꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯤ ꯔꯣꯕꯔꯠꯅ ꯑꯗꯣ ꯏꯅꯥꯎ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ ꯁꯤꯂꯩꯕꯅ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯁꯤꯂꯩꯕ ꯂꯤꯛꯂꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥ ꯃꯤꯍꯨꯟ ꯀꯥꯡꯂꯛꯂꯦ ꯃꯃꯤꯠ ꯑꯗꯨ ꯁꯤꯂꯩꯕꯗ ꯆꯤꯡꯅꯅ ꯌꯦꯡꯂꯛꯏ ꯑꯃꯨꯛ ꯂꯝꯖꯤꯡꯕꯤꯗ ꯌꯦꯡꯂꯛꯏ ꯏꯉꯛ ꯉꯛꯅ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯇꯔꯨ ꯄꯥꯡꯂꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯤꯂꯩꯕꯗ ꯌꯦꯡꯂꯛꯂꯤ ꯇꯥꯃꯣ ꯑꯩꯕꯨ ꯋꯥꯐꯝꯁꯤ ꯔꯣꯕꯔꯠꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ ꯇꯥꯃꯣ ꯂꯝꯖꯤꯡꯕꯤꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯁꯤꯂꯩꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯂꯤꯛꯂꯥꯅꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛꯇꯨꯒꯤ ꯋꯥꯡꯃꯗ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯒ ꯔꯣꯕꯔꯠꯀ ꯃꯥꯒ ꯀꯔꯝꯅ ꯂꯣꯏꯅꯔꯝꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯜꯂꯛꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯆꯟꯒꯤ ꯋꯥ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ ꯂꯝꯖꯤꯡꯕꯤꯁꯨꯅꯤ ꯃꯕꯨꯡꯒ ꯁꯤꯂꯩꯕꯒ ꯌꯥꯝ ꯅꯛꯅꯅ ꯂꯣꯏꯅꯔꯝꯕ ꯎꯕꯗ ꯃꯍꯥꯛ ꯑꯉꯛꯄ ꯐꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯕꯨꯡꯗ ꯃꯥꯕꯨ ꯁꯤꯂꯩꯕꯅ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ ꯉꯝꯕꯅ ꯀꯝꯗꯧꯔꯤ ꯃꯍꯥꯛ ꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛꯂꯦ ꯃꯇꯝ ꯀꯌꯥꯗꯒꯤ ꯁꯥꯒꯠꯆꯔꯛꯄ ꯑꯁꯥ ꯑꯗꯨ ꯈꯥꯡꯎꯇꯛꯇ ꯀꯥꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯍꯨꯜ ꯑꯗꯨ ꯀꯗꯣꯝꯗ ꯍꯨꯜꯂꯤꯕꯅꯣ ꯈꯪꯂꯛꯇ꯭ꯔꯦ ꯔꯣꯕꯔꯠꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯑꯃꯨꯛ ꯈꯜꯂꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯦ ꯁꯤꯂꯩꯕꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯕꯔꯠꯅ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯁꯤꯂꯩꯕ ꯌꯥꯝ ꯅꯣꯂꯨꯛꯅ ꯃꯣꯡ ꯍꯥꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩ ꯂꯝꯖꯤꯡꯕꯤꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ
mabu ifamda sinabiyo mabu aigi loinabi oijarage masida tamona ayaba pinabiyo Robert na aseng bro haisibu ina hoi tamo aseng bani aigi di thamoi gi oiba wa haijakre yabiba yabidaba haibasimati khangjadre adubu aseng pau khum amadi pamjai Robert tu ngaiha khanjanai aduga sat khumlai sinagani aigi ichandi nangi oigadavani mavung aini yai Robert ki wadu tabada mayam do amu mangonda loina yenglai silaiba nofet tawna hairei yam nungaijare tamo ado masagi wadi Robert na fat khumdorei yareda loina khangi kaidawroge tat khit tawrano lamjingbina tamo Robert na makha tarei thoi ai loi khangine silaibaga nakoi ani gi marisi ai khangba kuire nangna fana tawduna su mi amana mi amabu sema saba haibasi paisa yam changbani nanga nanamagana lona noi ani tumin so tawdo adusu khangi maduna oiroi khanduna isenupa oigadawriba silaibase mabai aina sen haithajarabani mi oidaba yade haidana Robert ki waduda silaiba lamjingbi ngamba amadi liglasu pungangakre ligla de ngasigi thodok singsi howudagi hojik fawwa angakpana pik thankre angakpa amagi marakta angakpa amamu lamjingbi di mabungna asengwa khanglabaduda ikai mandana mamaidu uru leiri ngambadi makokta braja tabaga chap manakre mana ngamduna ta lakhibani ngasi ma hanjin maithire mahakna kari suleitana khankiba silaibana ngasi di mahaki sar oirare aduga mahakna punsigi ahan oina nungsijakiba lamjingbi buna ngasai mahaki sargi taloi oibugi ayaba dusu pithokpikre masida karamba thamoina leiba ngamgani saugadra natraga nokadra kapkadra khangdre chap yungduna dumak leiri silaiba ikaiba khajik faurei as tamoti somda anthokna ikai khreda hai ikaiba yade hauji ikaina duna walona bagi matam henkre family punna sini maini danagadaba matamdo oirabani adubudi tamo farese si wasi tamna khanarasi sa khana sa khisi kahege hoine tamo sa khana sa khisi ngamba nangsu nachangi wa khanabasida yaukidobani ko lao chak chana batawrasi thoi lao chak thiru lao si hairaga Robert su changkre ngamba su inakre lamjingbi su silaibada oinarap tawna sugalamaga changkre hojik silaibaga ligla khakta mangai hore ligla karigumba ma hainingi haibasi silaiba khangi aduna tapna hangai kari hainingi thoibe ligla na tapna masigi thoroksi ai bap tadre amukta ta haloba silaiba nokfe tawna khumlai masidi aigi thamoi gi sambalasi ekhutmangna sirabani aigi wasaga dusu kai khre thoibi ligla adu tawada amukka hena ngakre silaiba mahaki midyenggi atra adugi paukumoina pirei nahan iko pakta ikoi unaramaga halaba matung mani tombina ibunga nang halaba silaibana aoima chalo nafigado hongduk charuro imaga wakhanasi silaibasu wa makha taramdana prap changkre feidu hongdok poloreduna amuk thorei kari leirage ma mani tombina ibungo ima wa khara hainingi asidi ima wahang khara hange seng khumko kai wano ima ibungo nang hojikana kadai dagi khangnari silaiba mamagi waduda mamada ngangna yenglei mani tombina makha tarei hayune nang kana khangnari ima adugi wafamdugi oiradi kona khanasi hojikti khanagumsi kona yadene nang hojik ibungo Robert ki machanupiga khangnai haisi chumra silaiba tapna ima adugi wafamdu kanana hirakpano chumbra khumune chumme ima ngasai Robert lambani ima di chumna nangi awa nungai ta thokta sin hek tawbududa ima su ahan oire nanga khangna chana banu piga leiradi ima imau pami dang hairubani adama su ikai na hairambani aduda khanghobani da ima madu oiroi dobani da karige tamo Roberto kanano ima khangbra madu thoibigi mapuroi bani ima ai lamjingbibu fana nungsirabasu
ꯑꯩꯒꯤ ꯋꯥꯁꯛꯇꯨꯒꯤ ꯋꯥꯡꯕꯗ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯑꯗꯨꯒ ꯑꯩ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯅꯛꯅꯕ ꯑꯩ ꯄꯥꯝꯗꯦ ꯑꯩꯅꯁꯨ ꯃꯐꯝꯗ ꯋꯥꯁꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯑꯣꯏ ꯑꯗꯨꯅ ꯑꯩ ꯏꯁꯥꯁꯨ ꯂꯥꯞꯊꯣꯛꯆꯔꯕꯅꯤ ꯃꯅꯤꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯒꯤ ꯃꯆꯟꯅꯨꯄꯤꯅꯦꯕ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯩ ꯏꯃꯥ ꯃꯗꯨ ꯑꯣꯏꯊꯣꯛꯑꯣꯏ ꯏꯃꯥꯅ ꯃꯧ ꯌꯥꯝꯅ ꯄꯥꯝꯃꯒꯅ ꯑꯩ ꯑꯉꯥꯡ ꯑꯃ ꯊꯝꯒꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯊꯣꯏꯕꯤꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯅꯠꯇꯅ ꯑꯩ ꯑꯇꯩ ꯃꯤ ꯑꯝꯇ ꯊꯝꯕ ꯄꯥꯝꯗꯦ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯅꯤ ꯑꯇꯩ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯤ ꯏꯆꯥ ꯊꯣꯏꯕꯤꯗꯧꯅ ꯃꯍꯥꯛꯄꯨ ꯄꯨꯛꯆꯦꯜ ꯆꯦꯠꯄꯤ ꯑꯈꯥꯡ ꯀꯟꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯗꯨꯕꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯏꯆꯥ ꯊꯣꯏꯕꯤꯗ ꯁꯥꯎꯔꯤꯕꯗꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯁꯥꯎꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤ ꯈꯪꯗꯕꯒꯤꯅꯤ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯃꯁꯥꯗ ꯑꯃꯛꯄ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ ꯅꯪꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯅꯤꯡꯖꯈꯤꯕꯅꯤꯅꯤ ꯏꯕꯨꯡꯉꯣ ꯁꯤꯂꯩꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯏꯈꯧ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯏ ꯏꯃꯥ ꯑꯩꯅ ꯈꯪꯗꯕ ꯊꯣꯏꯕꯤꯒꯤ ꯀꯔꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯂꯩꯕꯤꯕꯒꯦ ꯏꯃꯥ ꯍꯥꯏꯒꯦ ꯇꯥꯎ ꯊꯣꯏꯕꯤꯗꯤ ꯂꯨꯍꯣꯡꯕꯗꯨ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯖꯈꯤꯗꯕꯅꯤ ꯃꯍꯥꯛ ꯅꯉꯣꯟꯗ ꯂꯩꯔꯅꯤ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤ ꯍꯌꯦꯡꯗ ꯂꯨꯍꯣꯡꯕ ꯉꯥꯏꯔꯕ ꯅꯨꯃꯤꯠꯅꯤ ꯃꯅꯤꯇꯣꯝꯕꯤꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯁꯤꯂꯩꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯑꯗꯨꯒ ꯃꯄꯨꯛꯇ ꯈꯜꯂꯛꯏ ꯊꯣꯏꯕꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯇꯝꯗꯨꯗ ꯅꯪꯅ ꯋꯥꯔꯝꯒꯗꯕ ꯑꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯅꯪꯅ ꯏꯇꯠ ꯇꯠꯇꯅ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇꯪ ꯇꯥꯕꯤꯈꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯥꯈꯤꯗꯦ ꯑꯩ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯐꯔꯦ ꯑꯩ ꯊꯣꯏꯕꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯣꯏꯕꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯜꯂꯔꯣꯏ ꯑꯩ ꯃꯥꯕꯨ ꯂꯧꯁꯤꯟꯒꯅꯤ ꯑꯩꯒꯤ ꯋꯥꯁꯛ ꯑꯁꯤ ꯊꯨꯒꯥꯏꯒꯅꯤ ꯋꯥꯁꯛ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯈꯤꯕ ꯊꯃꯣꯏꯒꯤ ꯁꯝꯕꯜ ꯑꯁꯤꯕꯨ 이콧막나 지독하니 다다기 토해 다다 낭부 미라요레 낭 다다고 와라고노고 낭부 푸시 수박이 아이기 낙타 랭드나 탐르니에 와리싱시 리라부 마tung 실레이바 릭라라 탑나 온실락두나 아이란 크레토이비 아이부 아무튼 아피요 아이는 낭기 와 타키다바니 낭부 가야들라나 칼로리브노 아이무 와칼 야우도 미세 레이람도 만데 릭라나 타모차 ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯗꯤ ꯇꯥꯃꯣꯆꯥꯅ ꯉꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯕꯤꯔꯛꯄꯁꯦ ꯉꯁꯤꯅ ꯄꯦꯜꯂꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩꯈꯣꯏ ꯊꯣꯏꯁꯦ ꯇꯥꯃꯣꯆꯥꯅ ꯃꯤꯔꯥꯏꯕꯤꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯁꯤꯂꯩꯕꯅ ꯉꯁꯤꯗꯒꯤꯗꯤ ꯃꯥꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯏꯆꯦ ꯂꯤꯛꯂꯥ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯁꯤꯂꯩꯕꯗ ꯌꯦꯡꯂꯛꯏ ꯁꯤꯂꯩꯕꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯅꯝꯃꯗꯗꯤ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯏꯆꯦ ꯀꯧꯕꯅꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯣꯃꯣ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯃꯇꯝ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯝꯖꯤꯡꯕꯤꯒ ꯁꯤꯂꯩꯕꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯁꯤꯂꯩꯕꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯂꯝꯖꯤꯡꯕꯤꯅ ꯂꯣꯏꯔꯦ ꯗꯗꯥ ꯅꯆꯤꯟꯗꯅꯦ ꯑꯗꯨꯝ ꯂꯣꯏꯔꯣꯀꯣ ꯅꯪ ꯀꯌꯥꯗꯤ ꯀꯨꯏꯔꯒꯦꯕ ꯌꯦꯡꯉꯣ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯂꯣꯏꯔꯦꯕ ꯁꯤ ꯍꯥꯏꯔꯒ ꯂꯝꯖꯤꯡꯕꯤ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯤꯂꯩꯕ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯇꯞꯅ ꯀꯨꯝꯃꯨꯁꯦ ꯇꯞꯅ ꯍꯣ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯏꯆꯥꯒꯁꯤ ꯅꯪ ꯂꯧꯗꯅ ꯃꯣꯜꯂꯗꯤ ꯑꯩ ꯌꯥꯔꯣꯏꯀꯣ ꯏꯁ ꯑꯅꯝ ꯀꯟꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯂꯧꯕꯅ ꯐꯩ ꯑꯗꯨꯗꯤ ꯅꯪ ꯂꯧꯔꯗꯤ ꯅꯆꯤꯟ ꯀꯕꯣꯛ ꯄꯣꯛꯄꯁꯤꯁꯨ ꯂꯧꯕ ꯇꯥꯔꯦꯅꯦ ꯂꯝꯖꯤꯡꯕꯤ ꯁꯤꯂꯩꯕꯒꯤ ꯋꯥꯗꯨꯗ ꯇꯤꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯏ ꯁꯤꯂꯩꯕꯅ ꯑꯃꯨꯛ ꯍꯩ ꯀꯟꯅ ꯅꯣꯛꯀꯅꯣꯃꯤ ꯅꯪꯕꯣ ꯑꯉꯥꯡ ꯈꯪꯅꯤꯃꯤ ꯍꯣꯏ ꯅꯣꯛꯑꯔꯣꯏꯒꯦꯕ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯆꯦꯒ ꯏꯕꯥꯏꯒꯗꯣ ꯅꯪ ꯉꯥꯏꯔꯝꯃꯅꯤ ꯑꯗꯨꯗꯨꯗ ꯏꯅꯝꯃꯗꯣ ꯑꯩ ꯆꯥꯛꯀꯧꯔꯕꯅꯤꯅ ꯃꯥ ꯆꯠꯂꯔꯣꯏ ꯍꯥꯏꯉꯣ ꯅꯪ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤꯡꯗꯅ ꯇꯧꯔꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯔꯣꯕꯥꯔꯠ ꯍꯣꯏ ꯌꯧꯔꯛꯂꯦ ꯂꯤꯛꯂꯥꯒ ꯔꯣꯕꯥꯔꯠꯀꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯕꯥꯔꯠꯅ ꯊꯦꯡꯃꯜꯂꯦꯅꯦꯍꯦ ꯃꯅꯝꯃꯅ ꯏꯁꯧ ꯂꯥꯡꯕꯗ ꯑꯩ ꯅꯥꯀꯣꯡꯒꯁꯦ ꯄꯪꯉꯕꯅꯤ ꯂꯤꯛꯂꯥꯅ ꯇꯥꯃꯣꯅ ꯍꯦꯟꯖꯤꯟꯕꯁꯤꯃꯗꯤꯕꯨꯀꯣ ꯂꯥꯛꯑꯣ ꯊꯣꯏ ꯀꯔꯤꯅꯣꯃꯤ ꯅꯣꯏꯅ ꯄꯨꯔꯛꯏꯗꯨꯕꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯀꯩ ꯀꯥꯟꯗꯕꯗ ꯂꯝꯖꯤꯡꯕꯤꯅ ꯑꯩꯅ ꯌꯥꯝꯃꯜꯂꯦ ꯍꯥꯏꯕꯅꯦꯕꯀꯣ ꯇꯥꯃꯣ ꯗꯗꯥꯅ ꯌꯥꯗ꯭ꯔꯤꯕ ꯄꯣꯠꯁꯤꯁꯨ ꯃꯥꯅ ꯂꯣꯏ ꯂꯩꯔꯛꯏꯅꯤ
ꯃꯆꯟꯒꯤ ꯋꯥꯗꯨꯗ ꯔꯣꯕꯔꯠꯀ ꯂꯤꯛꯂꯥꯒꯁꯨ ꯅꯣꯛꯆꯩ ꯁꯤꯂꯩꯕꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯔꯣꯕꯔꯠꯅ ꯁꯤꯂꯩꯕ ꯆꯥ ꯊꯛꯈꯤꯁꯤ ꯃꯅꯨꯡꯗ ꯆꯪꯈꯤꯁꯤ ꯂꯥꯛꯑꯣ ꯁꯤꯂꯩꯕꯅ ꯆꯥ ꯈꯤꯇꯪꯗꯤ ꯊꯛꯅꯤꯡꯗꯦꯕꯨ ꯏꯕꯥꯏ ꯆꯥꯛ ꯆꯥꯈꯤꯁꯤ ꯍꯥꯏꯔꯗꯤ ꯐꯗꯧꯅꯤ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ ꯂꯤꯛꯂꯥꯅ ꯆꯥꯛꯇꯨꯅ ꯅꯣꯡꯃ ꯆꯥꯔꯁꯤ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯦ ꯔꯣꯕꯔꯠꯅ ꯑꯃꯨꯛ ꯏꯃꯥ ꯏꯄꯦꯝꯃ ꯆꯥꯛꯀꯤ ꯋꯥꯕꯨ ꯙꯃꯥꯗ ꯆꯥꯕ ꯌꯥꯔꯤ ꯁꯣꯁꯇꯤ ꯑꯅꯤ ꯂꯩꯔꯤ ꯍꯥ ꯅꯣꯏꯗ ꯑꯃ ꯑꯩꯈꯣꯏꯗ ꯑꯃ ꯑꯗꯨꯅ ꯃꯗꯨꯗ ꯑꯃꯨꯛ ꯏꯁꯦꯟ ꯏꯕꯥꯏ ꯂꯧꯈꯠꯃꯤꯟꯅꯕ ꯇꯥꯔꯦ ꯃꯣꯏꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯗꯨ ꯑꯃꯨꯛꯁꯨ ꯋꯥ ꯅꯣꯛꯏ ꯁꯤꯂꯩꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯏꯕꯥꯏ ꯑꯩ ꯑꯃꯨꯛ ꯊꯣꯏ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯁꯤꯂꯩꯕꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯤꯂꯩꯕꯅ ꯂꯝꯖꯤꯡꯕꯤꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯍꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯂꯝꯖꯤꯡꯕꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯤꯂꯩꯕ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯂꯝꯖꯤꯡꯕꯤ ꯀꯥꯈꯠꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯕꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯗꯗꯥ ꯂꯥꯛꯑꯣ ꯁꯤꯗ ꯇꯤꯚꯤ ꯌꯦꯡꯁꯤ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕꯣ ꯋꯥꯗꯦꯗ ꯗꯗꯥ ꯋꯥꯕ꯭ꯔꯣ ꯋꯥꯏ ꯀꯩꯒꯤ ꯅꯪ ꯎꯗꯕꯒꯤ ꯑꯗꯨꯗꯤ ꯈꯨꯋꯥ ꯑꯃ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯧꯖꯤꯛ ꯄꯦꯟꯅ ꯌꯦꯡꯉꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯅꯤ ꯁꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯁꯤꯂꯩꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯁꯤꯂꯩꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯑꯉꯥꯡꯒꯤ ꯃꯤꯡꯁꯤ ꯀꯩ ꯊꯣꯟꯁꯦꯕ ꯈꯪꯗꯦꯕꯨ ꯗꯗꯥ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯍꯥꯏꯕ ꯃꯣꯏꯒꯤꯗꯤ ꯇꯥꯃꯣꯅ ꯔꯣꯂꯤꯛ ꯊꯣꯜꯂꯅꯤ ꯍꯥꯏꯌꯦꯕ ꯀꯔꯤꯅꯣ ꯃꯤꯡꯗꯕꯨ ꯑꯆꯥꯄꯣꯠ ꯃꯃꯤꯡ ꯊꯣꯜꯂꯤꯗꯨꯅ ꯇꯥꯃꯣꯗꯒꯤ ꯔꯣꯗꯣ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯏꯅꯝꯃꯗꯒꯤ ꯂꯤꯛꯇꯨꯒ ꯄꯨꯟꯁꯤꯜꯂꯒ ꯔꯣꯂꯤꯛ ꯊꯣꯜꯂꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯦꯅꯦ ꯅꯉꯣꯟꯗꯒꯤ ꯂꯝ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯁꯤ ꯑꯗꯨꯏꯗꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯂꯝꯁꯤ ꯌꯥꯔꯕ ꯂꯝꯖꯤꯡꯕꯤꯁꯨ ꯅꯣꯛꯂꯗꯨꯅ ꯅꯥꯇꯩ ꯆꯥꯗꯦꯍꯦ ꯅꯪꯁꯤ ꯗꯗꯥ ꯐꯖꯕ ꯑꯃ ꯈꯜꯂꯛꯑꯣꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯨꯄꯤ ꯑꯣꯏꯔꯒꯅꯅꯦ ꯃꯉꯥꯜ ꯂꯩꯃ ꯅꯨꯄꯥ ꯑꯣꯏꯔꯒꯅꯅꯦ ꯄꯥꯔꯤ ꯉꯥꯟꯕ ꯊꯣꯜꯂꯁꯤ ꯌꯥꯔꯕ ꯍꯣꯏ ꯑꯗꯨ ꯐꯖꯔꯦ ꯑꯩ ꯄꯥꯝꯃꯦ ꯗꯗꯥ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯀꯣ ꯑꯅꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯅꯩ ꯃꯇꯥꯡ ꯑꯁꯤꯗ ꯊꯃꯣꯏꯒꯤ ꯁꯝꯕꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ MSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯌꯦꯡꯗꯒꯤ ꯅꯔꯦꯇꯔ ꯁꯅꯥꯊꯣꯏꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ